ꯊꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯀꯥ ꯉꯥ ꯊꯣꯡꯖꯒꯦ ꯃꯨꯀꯥ ꯉꯥꯁꯦ ꯌꯥꯝꯅ ꯐ꯭ꯔꯦꯁꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯊꯣꯡꯗꯧꯕ ꯃꯨꯀꯥ ꯉꯥꯁꯦ ꯀꯔꯤꯝꯇ ꯇꯣꯏꯍꯟꯗꯅ ꯌꯥꯝ ꯐꯖꯅ ꯊꯣꯡꯖꯒꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅꯁꯨ ꯌꯦꯡꯕꯤꯌꯨ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯃꯨꯀꯥ ꯉꯥꯁꯦ ꯑꯩꯈꯣꯏ ꯀꯤꯂꯣꯝꯈꯥꯏꯅꯦ 200 ꯄꯤ ꯍꯥꯏꯌꯦ ꯃꯃꯜꯁꯦ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯌꯥꯝ ꯇꯣꯏꯅꯗꯤ ꯐꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯐꯪꯉꯦꯕꯗꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯁꯤ ꯐꯖꯅ ꯇꯣꯏꯗꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯖꯒꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯅꯕꯒꯤ ꯌꯥꯏꯊꯣꯛꯆꯔꯅꯤ ꯇꯪꯈꯥꯏ ꯑꯃꯅ ꯊꯣꯡꯉꯅꯤ ꯑꯗꯣ ꯃꯨꯀꯥ ꯉꯥ ꯊꯣꯡꯕꯁꯤꯗꯀꯣ ꯑꯩꯅ ꯃꯆꯜ ꯏꯌꯥꯎ ꯌꯥꯎꯗꯅ ꯐꯖꯅ ꯊꯣꯡꯖꯒꯦ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯊꯥꯎ ꯈꯔ ꯍꯩꯔꯦ ꯑꯩ ꯑꯆꯥꯊꯥꯎ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯇꯔꯗ ꯑꯣꯏꯜꯗꯨꯅꯤꯀꯣ ꯑꯩꯅ ꯍꯩꯖꯔꯤꯁꯦ ꯑꯗꯨꯒ ꯃꯁꯥꯂꯥꯁꯨ ꯀꯩꯝꯇ ꯍꯥꯞꯇꯕꯤꯗ ꯌꯥꯝ ꯂꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯩꯝꯇ ꯇꯣꯏꯍꯟꯗꯕꯤꯗ ꯑꯩꯅ ꯊꯣꯡꯖꯕ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯖꯒꯦ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯊꯥꯗꯔꯅꯤ ꯖꯤꯔꯥ ꯃꯄꯨꯝ ꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯇꯤꯜꯍꯧ ꯈꯔ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯁꯣꯏꯖꯔꯦ ꯑꯩ ꯇꯤꯜꯍꯧ ꯑꯅꯤꯅꯤꯀꯣ ꯇꯤꯜꯍꯧ ꯑꯅꯤꯁꯤ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯉꯧꯔꯅꯤ ꯀꯩꯅꯣꯗ ꯇꯤꯜꯍꯧꯅ ꯃꯨꯟꯕꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯒꯤꯀꯣ ꯇꯤꯜꯍꯧꯁꯦ ꯃꯨꯟꯗ꯭ꯔꯗꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯊꯨꯝꯃꯦ ꯃꯌꯥꯝ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒ ꯆꯅꯝꯒ ꯈꯔ ꯌꯥꯝ ꯇꯛꯈꯥꯏꯔꯦꯀꯣ ꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯂꯨ ꯍꯥꯞꯇꯅ ꯐꯖꯅ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯖꯅ ꯕ꯭ꯔꯥꯎꯟ ꯒꯤ ꯃꯆꯨ ꯂꯥꯛꯄ ꯐꯥꯎ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯍꯥꯟꯅ ꯊꯥꯛꯆꯜꯂꯅꯤ ꯀꯩꯒꯤꯅꯣꯗ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯃꯣꯟꯊꯔꯛꯅꯕ ꯃꯨꯟꯅꯕꯒꯤ ꯊꯨꯝ ꯍꯥꯟꯅ ꯊꯥꯛꯆꯟꯕꯁꯦ ꯉꯥ ꯊꯣꯡꯕꯗ ꯉꯥꯁꯦ ꯇꯣꯏꯗꯕꯅꯦ ꯃꯥꯅ ꯇꯥꯏꯠ ꯑꯣꯏꯍꯟꯕꯅꯦꯕꯀꯣ ꯑꯩ ꯍꯥꯟꯅ ꯔꯦꯁꯤꯄꯤ ꯉꯥ ꯊꯣꯡꯕ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯐꯅꯌꯥꯝꯗꯤ ꯃꯨꯟꯁꯜꯂꯛꯑꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯂꯥꯛꯄ ꯐꯥꯎꯕ ꯈꯔ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯉꯥ ꯑꯇꯦꯛ ꯑꯅꯧ ꯁꯨꯝꯕ ꯊꯣꯡꯕꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒꯗꯤ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯃꯨꯟꯅꯕꯀꯣ ꯃꯩ ꯂꯩꯊꯔꯒ ꯀꯥꯍꯟꯗꯕ ꯃꯔꯣꯏ ꯀꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯇꯦꯗꯅꯀꯣ ꯈꯥꯏꯗꯅꯀꯣ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯦ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯛꯀꯗꯧꯕ ꯃꯁꯥꯂꯥ ꯍꯥꯏꯇꯥꯔꯦ ꯈꯔ ꯊꯥꯛꯑꯅꯤ ꯃꯊꯪꯗ ꯍꯤꯡ ꯊꯥꯛꯑꯦ ꯃꯌꯥꯝ ꯃꯆꯨ ꯊꯥꯛꯆꯜꯂꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯁꯤꯅ ꯖꯤꯔꯥ ꯄꯥꯎꯗꯔ ꯐꯖꯅ ꯑꯣꯠꯄꯤꯔꯣ ꯀꯥꯗꯅꯕ ꯃꯩ ꯂꯩꯊꯕꯤꯔꯒꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯊꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯥꯂꯥ ꯁꯨꯃꯥꯏꯅ ꯉꯧꯔꯛꯄꯁꯦ ꯍꯦꯛꯇ ꯀꯥꯁꯜꯂꯤꯗꯅꯀꯣ ꯀꯥꯁꯟꯗꯅꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯉꯧꯕꯤꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯠꯇꯕ ꯃꯔꯣꯏ ꯑꯗꯒꯤ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯃꯩꯗꯤ ꯑꯗꯨꯝ ꯂꯩꯊꯕꯤꯌꯨꯀꯣ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯊꯣꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯁꯧꯍꯜꯂꯣꯕꯀꯣ ꯃꯩ ꯂꯩꯈꯠꯂꯒ ꯑꯗꯨꯒ ꯂꯩꯈꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯩꯁꯦ ꯂꯩꯊꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯈꯠꯂꯒ ꯐꯖꯅ ꯁꯧꯍꯜꯂꯅꯤ
ꯁꯧꯔꯛꯄꯁꯤꯗ ꯉꯥ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯃꯨꯀꯥ ꯉꯥꯗꯣ ꯑꯩ ꯍꯥꯞꯆꯤꯜꯂꯅꯤ ꯁꯥꯏꯅ ꯃꯨꯀꯥ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯃꯩꯗꯤ ꯂꯩꯊꯒꯗꯕꯀꯣ ꯀꯥꯗꯅꯕ ꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯉꯥꯁꯦ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯇꯦꯛꯑꯣꯏ ꯇꯣꯏꯔꯣꯏ ꯌꯥꯝ ꯐꯖꯅ ꯂꯩꯒꯅꯤ ꯑꯗꯒꯤ ꯑꯩ ꯉꯥꯁꯤꯁꯨ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯅ ꯀꯔꯤꯝꯇ ꯋꯥꯔꯣꯏꯕꯀꯣ ꯉꯥ ꯊꯣꯡꯕꯗ ꯈꯨꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯣ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯇꯣ ꯐꯖꯅ ꯍꯥꯏꯗꯤ ꯃꯨꯟꯕ ꯍꯧꯔꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯒꯀꯣ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯃꯥꯏꯀꯩꯁꯦ ꯉꯥꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯂꯧꯈꯠꯄꯤꯔꯣ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯣꯟꯊꯣꯛꯄ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪꯁꯨ ꯏꯟꯊꯣꯛꯄꯤꯌꯣꯕꯀꯣ ꯑꯃꯒ ꯑꯃꯒ ꯐꯖꯅ ꯃꯍꯤꯗꯨ ꯆꯪꯅꯅꯕ ꯂꯦꯕꯦꯜ ꯃꯥꯟꯅꯅꯕ ꯑꯗꯨꯒ ꯁꯣꯟ ꯁꯥꯏꯠꯁꯦ ꯑꯃꯨꯛꯀꯣ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯖꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ ꯁꯤꯒꯤ ꯈꯨꯊꯣꯡꯁꯤ ꯁꯨꯡꯇꯣꯏ ꯇꯣꯏꯗꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯎꯒꯅꯤ ꯈꯨꯝꯖꯤꯜꯂꯅꯤ ꯃꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯃꯌꯥꯝꯇꯣ ꯌꯦꯡꯉꯣ ꯃꯍꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯀꯪꯁꯤꯜꯂꯦ ꯇꯣ ꯌꯦꯡꯉꯣ ꯇꯣ ꯃꯌꯥꯝ ꯃꯁꯛꯁꯨ ꯄꯨꯔꯥ ꯐꯖꯔꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯁꯨ ꯌꯥꯕꯅꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯔꯞ ꯇꯧꯅ ꯆꯥꯕꯅ ꯍꯥꯎꯋꯤꯗꯅꯀꯣ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯑꯣꯏꯕꯗꯤ ꯍꯥꯎꯇꯦ ꯃꯍꯤ ꯇꯣꯠꯄ ꯍꯥꯎꯕꯅꯦꯕꯀꯣ ꯃꯨꯀꯥ ꯉꯥ ꯉꯥꯇꯦꯛ ꯉꯥꯅꯧ ꯊꯣꯡꯕꯁꯦ ꯇꯨ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯇꯝ ꯇꯝ ꯇꯧꯔꯒ ꯉꯧꯕꯤꯌꯣ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯂꯦꯡꯕꯤꯌꯨꯀꯣ ꯁꯣꯁꯄꯦꯟꯗꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯕ ꯃꯍꯤꯒꯤ ꯆꯥꯡꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯃꯍꯤꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯀꯅꯤ ꯀꯩꯒꯤꯅꯣꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯣꯡꯈꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯀꯪꯁꯤꯜꯂꯛꯄ ꯉꯥꯏꯗꯣꯏꯅꯦꯕ ꯑꯩꯒꯤꯗꯤ ꯐꯖꯅ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯃꯥꯁꯦ ꯃꯤꯅꯤꯠ 35ꯗꯩꯅ 20 ꯐꯥꯎ ꯑꯃꯨꯛ ꯂꯩꯊꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯃꯨꯛ ꯊꯣꯡꯕꯤꯔꯅꯤ ꯑꯍꯥꯟꯕꯗ ꯐꯖꯅ ꯁꯧꯍꯜꯂꯅꯤꯀꯣ ꯃꯩ ꯂꯩꯈꯠꯂꯒ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯊꯣꯡꯕꯤꯔꯅꯤ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯏ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯣꯡ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯩ ꯊꯣꯡꯉꯤꯉꯩꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯅꯣꯡ ꯇꯥꯕꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯑꯗꯨ ꯃꯔꯛ ꯃꯔꯛꯇꯀꯣ ꯑꯩꯈꯣꯏꯒꯤ 15-20 ꯃꯤꯅꯤꯠꯁ ꯊꯣꯡꯕꯒꯤ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯈꯤꯇꯪ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯤꯌꯣꯕꯀꯣ ꯍꯥꯎꯕ ꯍꯦꯟꯅꯕ ꯂꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯣꯀꯣ ꯐꯅꯌꯥꯝ ꯌꯥꯁꯜꯂꯛꯑꯦ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯅꯤ ꯑꯗꯣ ꯈꯤꯇꯪ ꯃꯍꯤꯁꯦ ꯈꯤꯇꯪ ꯂꯥꯡꯉꯦꯕ ꯑꯗꯨꯅ ꯈꯤꯇꯪꯒ ꯊꯣꯡꯈꯤꯒꯦ ꯇꯧꯕꯅꯤ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯃꯍꯤ ꯀꯪꯁꯤꯜꯂꯦ ꯑꯩꯅ ꯄꯥꯝꯕ ꯆꯥꯡꯗꯣ ꯌꯧꯔꯛꯑꯦ ꯂꯣꯏꯁꯤꯜꯂꯅꯤ ꯇꯣ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯩꯅ ꯁꯤꯒꯤ ꯆꯥꯡꯁꯦ ꯄꯥꯝꯃꯦꯕꯀꯣ ꯌꯥꯝꯅꯁꯨ ꯅꯪꯗꯕꯤ ꯌꯥꯝꯅꯁꯨ ꯂꯥꯡꯗꯕꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯅꯤ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯐꯗꯤꯒꯣꯝ ꯍꯦꯛ ꯊꯥꯛꯄꯒꯅꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯕ ꯃꯅꯝ ꯆꯠꯈꯤꯗꯅꯕ ꯑꯗꯨꯒ ꯃꯤꯅꯤꯠ 1-2 ꯔꯦꯁ ꯄꯤꯔꯒ ꯂꯧꯊꯕꯤꯌꯣꯕ ꯑꯦꯅꯤ ꯍꯦꯟꯖꯥꯡꯗꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯨꯊꯔꯦ ꯑꯃꯐꯥꯎ ꯇꯣꯏꯗꯕꯅꯦ ꯇꯣ ꯉꯥꯁꯦ ꯌꯦꯡꯉꯣ ꯇꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯈꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯃꯤ ꯑꯇꯣꯞꯄꯁꯨ ꯊꯣꯡꯉꯝꯒꯅꯤ ꯑꯗꯨꯏꯁꯨ ꯀꯔꯤꯒꯨꯝꯕ ꯊꯣꯡꯗ꯭ꯔꯤꯕ ꯃꯤ ꯂꯩꯗꯅꯀꯣ ꯉꯥ ꯑꯇꯣꯏꯕ ꯃꯆꯥ ꯊꯣꯡꯉꯒ ꯌꯥꯝ ꯇꯣꯏ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯌꯨ ꯇꯣꯏꯗꯕꯅꯤ ꯀꯩꯝꯇ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯈꯟꯕꯤꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯅꯠꯇ꯭ꯔꯗꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯝꯇ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯍꯥꯎꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯃꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯗꯣ ꯑꯩ ꯆꯥꯁꯨ ꯆꯥꯗꯣꯏꯅꯤ ꯑꯃꯐꯥꯎ ꯇꯣꯏꯗꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯇꯨ ꯃꯀꯣꯛ ꯃꯁꯥ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯩ ꯈꯔ ꯆꯥꯔꯒꯦ ꯃꯣꯏ ꯈꯔ ꯆꯥꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ
ꯑꯩꯗꯤ ꯃꯌꯥꯝꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯉꯥ ꯑꯆꯧꯕ ꯆꯥꯕꯕꯨꯗꯤꯕꯀꯣ ꯉꯥ ꯃꯆꯥꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯃꯌꯥꯝ ꯉꯥ ꯃꯆꯥꯁꯦ ꯍꯥꯎꯕꯅꯦꯕ ꯃꯨꯀꯥ ꯉꯥꯗꯒꯤꯗꯤ ꯉꯥꯁꯥꯡꯅꯕꯨꯗꯤ ꯍꯦꯟꯅ ꯍꯥꯎꯏ ꯑꯗꯨꯏꯁꯨ ꯃꯨꯀꯥ ꯉꯥꯁꯤꯁꯨ ꯍꯥꯎꯕꯅꯤ ꯈꯥꯗꯕ ꯃꯨꯀꯥ ꯉꯥꯗꯤ ꯁꯤ ꯉꯥꯁꯦ ꯃꯁꯛꯁꯦ ꯈꯥꯔꯣꯏꯕ ꯑꯗꯨꯝ ꯈꯪꯉꯦꯕ ꯎꯕꯗꯀꯣ ꯑꯁ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨ ꯇꯣꯏꯗꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ